ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕꯒꯤ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯦꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩ꯫ ꯃꯁꯤꯗ ꯏꯕꯥꯏꯁꯨ ꯏꯆꯦꯁꯦ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯌꯨ ꯊꯛꯆꯤꯟ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯕꯗꯒꯤ ꯕꯕꯥꯅ ꯏꯕꯥꯏꯁꯨ ꯀꯧꯁꯜꯂꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯆꯦꯒꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯕꯥꯏꯁꯨ ꯏꯆꯦꯒ ꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯒꯤ ꯍꯥꯟꯅ ꯌꯨꯆꯥꯛ ꯊꯛꯑꯝꯕ ꯀꯌꯥꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯄꯨꯔꯛꯄꯅ ꯏꯕꯥꯏꯁꯨ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯗꯨꯅ ꯁꯦꯟ ꯈꯔ ꯄꯥꯏꯈꯠꯆꯔꯝꯃꯤ꯫ ꯏꯕꯥꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤ ꯁꯅꯥ ꯀꯔꯕꯥꯔꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃꯠꯇ ꯅꯠꯇꯕꯅꯤꯅ ꯏꯆꯦ ꯏꯕꯥꯏ ꯃꯣꯏ ꯑꯅꯤ ꯋꯥꯇꯥꯅꯔꯒ ꯁꯦꯟ ꯄꯥꯏꯈꯠꯂꯛꯄꯗꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯍꯣꯡꯗꯣꯛꯅꯕ ꯇꯧꯈꯤ꯫ ꯕꯕꯥꯅꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯌꯨꯝꯁꯨ ꯁꯥꯖꯜꯂꯨꯔꯦ ꯅꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯤꯗꯅ ꯑꯃꯨꯛ ꯀꯅꯥ ꯂꯩꯗꯨꯔꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯌꯥꯗꯦ ꯏꯕꯥꯏꯒ ꯏꯆꯦꯒ ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯐꯖꯅ ꯆꯥꯎꯅ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈꯤ꯫ ꯏꯆꯦ ꯏꯕꯥꯏ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯑꯣꯟꯈꯤ꯫ ꯑꯗꯨꯅ ꯕꯕꯥ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯏꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯅꯤꯡ ꯑꯅꯤꯡꯕ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯕꯕꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯊꯝꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯍꯧꯈꯤ꯫ ꯑꯩꯅꯗꯤ ꯃꯣꯏꯗꯗꯤ ꯍꯥꯏꯖꯕꯅꯤ, ꯃꯤ ꯊꯝꯒꯅꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯖꯁꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯕꯕꯥꯅ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕ ꯄꯨꯁꯜꯂꯛꯏ꯫ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ ꯃꯃꯧ ꯂꯩꯅꯤ ꯂꯥꯛꯏꯗꯣ ꯃꯣꯏꯁꯦ ꯑꯩꯗꯤ ꯍꯦꯛ ꯎꯕꯗ ꯄꯨꯡꯐꯗꯤ ꯐꯔꯝꯒꯗꯕ ꯃꯤꯗꯥꯗꯤ ꯃꯥꯜꯂꯝꯗꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯃꯣꯏꯁꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯃꯤꯗꯥꯈꯩꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯟꯁꯤꯡꯗꯤ ꯈꯪꯖꯗꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯣ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯊꯕꯛ ꯀꯥꯕꯒꯤ ꯊꯣꯔꯛꯄꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯨꯝꯗꯤ ꯁꯣ ꯂꯣꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯔꯨꯡ ꯃꯤ ꯑꯅꯤ ꯑꯍꯨꯝꯒꯨꯝꯕ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯍꯦꯛ ꯈꯥꯝꯃꯒ ꯀꯩꯅꯣꯅꯦ ꯌꯨꯝꯗꯤ ꯁꯣ ꯂꯣꯜꯂꯤꯅꯦ, ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯅ ꯀꯔꯤꯅꯣꯅꯦ, ꯀꯅꯥ ꯂꯩꯔꯤꯖꯥꯠꯅꯣ ꯑꯁꯨꯝꯅ ꯑꯩꯁꯤ ꯃꯣꯏ ꯌꯨꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤꯉꯩ ꯊꯣꯡꯁꯦ ꯒꯝ ꯂꯥꯎꯅ ꯃꯅꯨꯡꯗꯒꯤ ꯀꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯈꯪ ꯈꯪꯈꯤ꯫ ꯐꯔ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯕꯕꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯕꯕꯥ ꯀꯔꯤꯅꯣꯃ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ, ꯃꯣꯏ ꯌꯨꯝꯁꯤ ꯃꯤꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤ, ꯑꯗꯣ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯅꯨꯗ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯆꯪꯉꯨꯅꯨ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯑꯗꯨꯏ ꯅꯠꯇꯦ ꯂꯥꯛꯑꯣꯁꯦ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒ ꯂꯥꯡꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯏ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯩ꯫ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯒꯦꯁꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯃꯣꯏ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯒꯅꯤ, ꯆꯠꯂꯣꯁꯣ ꯅꯪꯁꯨ ꯅꯪ ꯅꯁꯥꯒꯤ ꯊꯕꯛꯇꯣ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯑꯩꯒ ꯂꯩꯕꯗꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯑꯩꯁꯨ ꯊꯕꯛ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯤ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯑꯩꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯃꯆꯥ ꯑꯃꯃꯝ ꯑꯗꯨꯝ ꯄꯥꯏꯔꯒ ꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯁꯦ ꯕꯤꯠ ꯑꯃꯗ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯒꯥꯔꯤ ꯈꯥꯝꯃꯒ ꯃꯨꯟꯅ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯁꯣꯔ ꯋꯥꯅ ꯍꯣꯜꯂꯒ ꯉꯦꯉꯥ ꯀꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯃꯣꯏ ꯌꯨꯝꯁꯤꯕꯨ ꯃꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯅꯨꯡ ꯑꯁꯤꯗ ꯀꯩꯀꯩ ꯂꯪꯁꯜꯂꯒ ꯊꯅꯝꯃꯕꯖꯥꯠꯅꯣ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯅꯤ ꯀꯥꯔꯛꯇ ꯈꯔ ꯀꯥꯔꯤꯕ ꯑꯗꯨꯗ ꯆꯦꯞꯊꯔꯒ ꯃꯅꯨꯡꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯏꯃꯝ ꯍꯦꯛ ꯃꯝꯃꯒ ꯃꯤ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯑꯃ ꯑꯩꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯎꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯅ ꯀꯅꯥꯅꯣ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯒꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯗꯣ, ꯌꯨꯝꯗꯣ ꯃꯤ ꯂꯩꯔꯤꯕ ꯌꯨꯝꯅꯤꯅꯦ, ꯅꯪꯒꯤ ꯈꯔ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯍꯜꯂꯛꯑꯒ ꯀꯥꯔꯟ ꯇꯥꯕꯗꯨ ꯇꯧꯒꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯔꯛꯏ꯫
Maduna aina baba ima yum manungsida moina but sanaraba khangde ngasai chu chalamdai kainoma tawi hojik so aina halakpadani karinoma tawrisi masi aida yamna singnai aduga moina hojik pau halaktrisina kaigino moisibo halaru duzara babana muk yariko nang sango halakningba matamda hanjaraksani namana sanu pase pusan kro asumna khoya humse leiringai moi matai manawani do halai akhoi puna leirambadu moi sunga abazani aduna babada kaka kaidoba yaurke hangai babana so hera kaisu tawdeda noi halaktrizara haidana sum thorakpada danau nupa se muk thengnadana ngayaktang dangai sida leiramba noi bo karai da salubano hangami nupa aduna muk kaka khoi mari mata amanadana anaba hangubada sum mari mathang karai da no salure ma gaiga duda khara thengtokre kaka hoide sakpo saramani akhoi di sak amuk thongalu khidoini babana muk tueda khodi sanu pasida ngaile phare halabani na noi su manung da sango akhoi su sangkhragi asumna babana hairam duna khoi su yum da sangai numitogi numidang pung baro khara helakpa matam masaida akhoi ge sumang sida mi ma chatpadongna sot makhol ama tarei aisu kainone tari iba makhon sibo huira hodongna kainone haidana aige kagi thongnaw do hangto ka yengobada mi ma khoge sumang adu de lepaga leirami aisu ngak to de isada pukhange khangki aduna isu he kananu du de lepido huran basange haidana ise kanna mi ta na balawi miyoya do soina kanna lawbadagi senki baba ima so kaidorgi bungo haidana aige ka da sensalai aisu pra mapanda sen thoami aduga thongan phomi do kanano haidana tanarami aduba khitang matam do thengman kidana tanaba phangam kide haide do mangkhri mi do baba ima soigi tungde inarai aina sumoida sumna hai huran bra natraga karino khangdre sumangda lepaga leirami hojik ahin nongyai sidabo lao sangase sumna baba gi maga akhoi hum yumda sangakpada akhoi sumang sida kabuk aphaba khara saithoga leiramba thengnarami madu soina urakpani babada soina babatu kaino sida tarise e sidi kabok aphaba mali kaino ni tawsibu sidi akhoi khangba mina thawoigi tawge yauna tawba mali akhoi da kaino ngai tabu leira jano kanana no sibo babana mokhoina kabok aphaba mali ne sidi kanana laga jaisalami ba aisu wakhalama munna khalaba matung babai ma daina babai ma noi manungda sango aiwa ma haige haidana ahalani doina yum manungda kausalami aduga moida ina sumna hai yengo sida tawrami se akhoigi yum mamangda leiriba matei manawani sida soidana tawbo oirini moina natana kanana su tawroi moise tanthokrasi kaidoboino noina mi thami si aigi wafamadu da imana mo ibungo tamna ngangu mi tani leiro haidana lehelurabanina hekta taluba su yabanati Nasiga khoi wama thana kisi aduga moina khoida sumaina tawrukturisina kari maramgino moida khoina kari hairoi aina mu ima haiba haidaba wada to nupa ase maiba tama bulai tin sanaba mi mali noina salu haiba ngamdraga su ai haige thuna moche tanthokta ba yararoi si hairamagai soigi ka da sangai masigi matung summa khoigi mungsi mamang khaiga manadaba mong matau kya ma tawba horai aisu tawru ba thabayang khang singasi mangon wektaba isada anamaha suba horei numito soise khara thakjalaga halakpada nupado thengnadana ina nupado da sengna dum hai yamba yumse gi sena hana leramba yumni ado moise muksida halakningi haire ado yargadi yamba hoi mapha mada hongdok pikro hairami nupado so wa kya khumakti hoi inawado matam khradi piyu akhoso mapha mathirukige khumai aiso do kha khairmaga yumda sangai baba ima da de aina moida hairamba wafam do haidokti sakhumda sangaga ise saksa na batawi ima so kai noigi thangtok piramaga tumurani haidana dum changkhre aina saga da insang mathelu koye duda ngaga soibungga thongba ma yaurami aduga mana laphu ironba maga aiso sadringai na hakwa khalama khalli akhoigi insang se karamba hoibajano animak imana loina silangbadi ngammoi isang ase kanana thilekpa hoiri bajano asumna isu kaigumba masingna dana sadringai imada khoi kai insang thongge hangami imana so khoige de iron baduni ngaduna mamangi neyambana thilambani hairei aisu madude imada seirami kaidobage agi hapamino ai janing de noisu saruno haidana insang do ina haidoki
ꯑꯗꯨꯒ ꯌꯨꯝꯒꯤ ꯏꯔꯣꯟꯕꯗꯨ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯏꯟꯁꯥꯡ ꯃꯊꯦꯜꯗꯨ ꯊꯤꯜꯂꯛꯑꯒ ꯑꯍꯜ ꯑꯅꯤꯁꯤꯗ ꯄꯤꯖꯔꯨꯗꯅ ꯑꯍꯜ ꯑꯅꯤꯁꯤꯗꯤ ꯑꯩꯅ ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯉꯨꯕꯗ ꯑꯩꯉꯣꯟꯗꯗ ꯄꯨꯡꯁꯥꯎꯗ ꯁꯥꯎꯔꯛꯄ ꯑꯃ ꯇꯧꯔꯛꯏ꯫ ꯑꯩꯁꯦ ꯄꯨꯛ ꯐꯠꯇꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯈꯣꯡ ꯍꯥꯝꯅꯤꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ ꯊꯣꯡꯒꯥꯟꯗ ꯃꯩꯉꯥꯟ ꯑꯃ ꯎꯕ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯂꯨꯝꯃꯒ ꯌꯦꯡꯉꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯩꯐꯨ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯒ ꯑꯗꯨꯗ ꯃꯣꯏꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯖꯔꯛꯇꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨ ꯎꯔꯨꯕꯩꯔꯁꯨ ꯈꯪꯗꯦ꯫ ꯃꯪ ꯑꯁꯤꯗ ꯑꯩꯁꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯑꯩꯁꯦ ꯁꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯒ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯏꯆꯦꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯅ ꯏꯆꯦꯒ ꯑꯩꯒ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯟ ꯍꯨꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯐꯠꯇꯕꯅ ꯋꯥꯏ ꯆꯥꯏꯈꯩ ꯇꯧꯕꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯩ ꯏꯆꯦꯅ ꯏꯕꯥꯏꯒ ꯇꯧꯔꯒ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯔꯅꯨ ꯍꯥꯏꯗꯅ ꯙꯞ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯗꯤ ꯃꯣꯏꯗꯤ ꯑꯗꯨꯐꯥꯎ ꯁꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯉꯥꯡꯁꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯗꯅ ꯑꯩꯗꯤ ꯋꯥꯟꯊꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯃꯣꯏꯅ ꯆꯠꯂꯝꯗꯥꯏ ꯀꯩꯅꯣ ꯇꯧꯔꯝꯂꯕꯖꯥꯠꯅꯤ꯫ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯁꯦꯡꯅ ꯀꯣꯛꯊꯣꯛ ꯁꯦꯡꯇꯣꯛꯄꯗꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯕꯔꯂꯤꯟ ꯀꯧꯖꯩ꯫ ꯏꯆꯦꯒꯤ ꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ꯫ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯏꯄꯨꯒ ꯑꯕꯣꯛꯀ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯟꯅꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯄꯨꯒ ꯑꯕꯣꯛꯀꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯅꯦ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯄꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯇꯝ ꯑꯗꯨ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔ ꯂꯦꯞꯄꯗꯣ ꯅꯨꯄꯤꯒꯤ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯃꯌꯥꯝꯅ ꯂꯦꯞꯄꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯃꯥꯁꯨ ꯌꯥꯗꯦ ꯇꯜꯂꯤ ꯍꯥꯏꯖꯕꯗꯨ ꯉꯝꯗꯕꯗꯒꯤ ꯂꯦꯞꯄ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯏꯇꯥꯎ ꯑꯃꯨꯛꯇ ꯄꯨꯟꯁꯤ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯑꯩꯈꯣꯏꯒꯁꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯈꯪꯗꯦ꯫ ꯑꯗꯨꯗ ꯑꯩꯅꯁꯨ ꯏꯇꯥꯎ ꯀꯥꯎꯕꯒꯤ ꯅꯠꯇꯦ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯌꯥꯝꯅ ꯚꯣꯠ ꯂꯦꯞꯍꯟꯗꯅ ꯑꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯁꯣꯝꯗ ꯑꯩꯁꯨ ꯁꯪꯗ꯭ꯔꯦ꯫ ꯏꯇꯥꯎ ꯑꯃꯅ ꯑꯃꯨꯛ ꯚꯣꯠ ꯂꯦꯞꯄꯒ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯍꯌꯦꯡꯁꯦ ꯊꯣꯃꯥꯁ ꯍꯣꯏꯗ ꯄꯨꯜꯂꯁꯤ꯫ ꯑꯩꯈꯣꯏꯗꯗꯤ ꯃꯤ ꯃꯌꯥꯝꯗꯨꯒ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤ ꯃꯆꯥꯗꯤ ꯚꯣꯠ ꯂꯦꯞꯄ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯔꯝꯃꯅꯤ ꯍꯌꯦꯡꯁꯦ ꯅꯪꯅ ꯄꯨꯊꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯅ ꯂꯛꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯄꯨꯊꯣꯛꯇꯗꯤ ꯀꯩꯅꯣ ꯑꯩꯅꯅꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯤ ꯍꯥꯏꯗꯅ ꯅꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯦ ꯊꯣꯃꯥꯁ ꯈꯣꯏꯗ ꯄꯨꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯄꯨꯡꯁꯨ 12 ꯇꯥꯔꯦ꯫ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯊꯦꯡꯉꯦ ꯍꯜꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯁꯦ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯂꯦꯞꯄꯁꯦ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯚꯣꯠꯀꯤ ꯃꯤ ꯑꯗꯨꯝ ꯇꯤꯟꯕꯅꯤꯅ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯁꯨꯝ ꯅꯛꯁꯜꯂꯛꯄꯒꯗꯤ ꯍꯧꯖꯤꯛꯇ ꯂꯦꯞꯄꯝꯕ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯒ ꯂꯥꯛꯄꯅꯤꯅ ꯋꯥꯈꯜꯗ ꯑꯩꯁꯦ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯃꯥꯜꯂꯤ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯣꯁꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯏꯃꯥꯁꯦ ꯑꯍꯤꯡꯗ ꯂꯥꯎꯗꯨꯅ ꯀꯞꯄꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥꯁꯨ ꯊꯕꯛ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯏꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯌꯦꯡꯉꯨꯕꯗ ꯏꯃꯥꯗꯤ ꯃꯃꯪꯗ ꯀꯞꯄ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯒ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯕꯨꯡꯉꯣ ꯍꯟꯗꯛꯁꯦ ꯏꯃꯥ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ ꯑꯩꯒꯤ ꯃꯪꯗ꯫ ꯑꯩꯅꯁꯨ ꯏꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ ꯃꯀꯨ ꯃꯪ ꯍꯥꯏꯗꯨ ꯑꯣꯏꯔꯝꯒꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯁꯦ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯅꯤꯡꯒꯤ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇ ꯏꯃꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯏꯃꯥꯁꯦ BP ꯂꯣ ꯈꯔ ꯑꯣꯏ ꯍꯥꯟꯅ BPꯒꯤ ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯗꯣꯛꯇꯔ
ngasi khaktani masase sumaina gyan tadana leiramisi masagi anaba hana amata leite hairami asumna numituma di hospital da leiramaga akhoi su yumda halai ise su imana itabadagi yumda laami tasing ni ise di imana bol lepasi pamdabani adubo mayamna haimanbadagi ima se lephangi ise su numinini muk imana bagi yumda leirami ibai su marak ta imagi bot ki kamaina tauri kamdauri haidana kheke khangba lakpirami imana bagi nongnini di ibai su leibirami lekai gi mi ayamba imana itabada hangba laknarami adubo khoi sagai gi mi kharadi imana abaduda sangbu sangbirakidi ima su maduda mathwai yamna nungai jaramdi bot meagi mi su dum tinba matamni nomusu sagai gi sanupi ma laktuna imada sumna hairami ima bo khoi indom sabinuwana indom sagi bot khongge di leitadana mi atopagi bot khomaga leiraba mali aiso dukan da po leiba salubada dukan gi ine duna ingonda hairakpani dukan sida mi wa ngang na pham oi leire bo somana loina khomdo I hai ima bok to bot piroi si tungda khoina haiba indoba sakhi doina pisi haidana arakpa mi khudinge adum tawraga leiraba mali adumaina sakhi hairi se ima ga panari ba mi tuni mamangda mana adum kabani adubu lekai gi thabai thinungaina tawdabadagi mayam sina khoi ma se namdana lephanbani nomo soina thabak chaluba halakpasida dukandagi ayingba mata thakke haidana dukalomda lakpani adubu dukan sanaramni ba wari do tabada aisu yamna sauningami aina saungna halakpadu da babana su kaidorge tomba nangna dukphingna hali iduna hangai aina su baba naknaba mi lairuno haibadu chumme akoida thokle ai ngasidi yamna saungningi se haramduna aisu aigi kada sangai numitogi numidang do sak chanaba mayam pulami maduda lakai gi kaka saubana babada sumna hai thoibana khoi sagai gi ahan sing si onthongna pharak ta kreda pharasu phatra su bot lepi basi makhoi gi sagai ni lakai gi mina dino si nuksi biba ubasida noibu nuksi dana ba jaja ki paw ngata moina sandok leire aigi nupi da phok yaroklabani sumaina sum tawragadi nakhoi di kamaina tawni nakhoi gi sagai gi mi se hana phajallu fajana hainong nachina na ngaktani adubo khana sainabadi tawruno wafamdo tabada aidi isada saunningbada loirami adubo babadi kaka sawbugi wadu thajaramde imagi bot manungse khoigi mungsi hanaga manadaba mong matau kya ma tawrai yunggi maning maya sida ahing thenglaga minin makhon kyano mataba phangami adubo thogi yenguragana kanasu leiramdaba adumaina ki khangkhara si tawrai ahanbadadi bot ki mi sum tinbadongna tawrini khalambani adubo sum toisilakpasida aiso yomse kari no matawri khangami ima so hanaga manadaba mong matau kya ma tawba haurai masase taranga mada dum lei mangmangdana hek leiramba kaururaga su masada khangbagum tawba amukso gyan tadana hekta leiramba kaya se tawrai nongmo so aingonda imana sumna hairai ibungo yumda miyama matillisi masibo kaidobo yaurake hangai aina su kaino ima bol lepisidi adugi mi mayama matillibani maduda imana mukanagi bono hojupo bot ki matam lo hangai imagi matauksida isu iseda phone tawduna ise hiyengse yumda mukta lau kaurami ise so kaidobo yaurki hangai aina su ise ima se karino matawre masase phajina mukta laying thoktaba yararoi hairami ise na so muk ibungo mayamna bol lepo haidani ima se hek lephalure madu aidi ise di pamdabani bol lepo hairibasi sen so tingba mi su yamna nuksinadabani aina di yamna thingkhibani imana kharaga pangjabasiga mayamsina yarani haidena tawbikhre sagai gi mi singsina marolama ise de no yadudaga lakningdrabani pauja jat yamna tai masak singdu uragadi ise yamna saungningi fare hayengdu ise laage aduga kari tawsige do khanarasi hairai nungan bagai ise gi baiga sulaami hanadi ise lakpase imana yamna haraurambani adubu ise lakpada masak khangdabagum imana ise da munna yengi aingonda su ise nei bungo ima se mong ma tawre hairamduna ise se phone tawduna mapanda thoki asumna khoisu sak tokpagi imagi matangda wari sumsa duna leiringaida ise gi mane pokanupi amaga lakminarami ise ga wari saduna imungda changki aduda nupiduna sumna hai ibemana khoigi imungsi migi posemna yomlene nakhoi bahana khangaudrabo nama se songaungna phaina sanaba makoina kai kaino toksen bi kre hairei maduda isena ima adudi karam taungni
imong asisu makhoi ahumda leijabani handakse imase mawong ama tawi hairappadagi aisu sida laaga khangi sini maduda maibiduna mamitu sanduna ngayak leiraba tungda sumna hairei noigi sidi naknaba mina thawaigi noida toksanbibani maduda ichena muk maibi eduda adude kamdawni ima maibi eduna muk ai leisidi lai ama khoiram thoksi masase gyan tadrikha yararoi thangjada khoiramsi noi mungda support khara leire masi hana khoiram thoknaba tawsi asumna ngahaki laibaduda isinga sengba khara piu hairappadagi singa sengbaduna kharadi yungge koibada khitokpirami aduga maibi eduna so ibema namase phajana senau bose ka khragadi nungai khrani haidana na khoigi sagai gi mina kalakpadagi awaina na tawrakpani maduda khoi chegi mane pokna su phare khoi chu salake nongi hak lehau ko hairamduna moidi hankhre isede misakto khangnabani kanana tawrinu haibasi aisum yoyedu khara singnabati lei adubu direct khangbana tabanina akhoi se tumina leirami tanja adude indomcha binu sulaami aduga isede ibe manang sulaami bra hangai isena so khoi indomcha khummi maduda indomcha na sumna hairi phai khara toina lakpiyo boso kuiraktrabani ngaiko hujik thokhibado kanano noigi se maibiga tanariro hangai isena su nate de ima masa ngamde haidana sum doctor nupi ma laambani masa se kan dabaduda haijalami wapam aduda indomcha se masado pakhatpagi mawongda kaigumba ma tawba urami aduga sumna su hairei khoine yengthokpiyo bole pa hari sidi nuksinadaba mina masing yambani aduna na khoi khara cheksallu noi chu khara toina laktani yengsenbiri se phare namagi di miron su leijade do noi myam changaga honadragadi bose karuini hairei ahan badadi se so tumina leirami maduda indom chana wakai sum yaurukpadagi isena su sumna hai khoi indom sa ima se khara budi pange adu sagai gi mi na khoi myam tawraga ima se hau tawdana kana ba khara honau adu natragadi akhoi masen yeksanabana karisu kana roi adumne isena hairubada aisu thaba masalukige hore numidang hallo nga sa se nga lerke haramduna isu dum thorei masigi matung akhoigi masi masase nongmagi phana lighting khoram thogasu kaigumba ma tawba haurei maibi tanaragasu akhoina lokthoi nakhoigi se kanagumba mana hekta mahi posem se hekta tharei aduna nakhoigi namasi matam khradi yumda lehendabana bu pharani hairei maibi kyadugi wado tabada isega khoisu kari tawgadabano khangamde botni haidana yumda mi changhandabasu yadaba nate aduna botki mi mayam ama laibadu akhodi loina pana basu ngamamde nomusu mamangda kaidagi nupi malaktuna imabu unage hairei madude isega iganadi hujiki nupi do kaigumba khara chingnabadagi imado thaba ma sathoki khumami maduda nupi duna imasu unada yade haibagi mawongda khoi ma laktri phong ngai khini haidana akhogi mangonda phamduna ngairka leiki akhoi su mi labani na sa ma puthoga pithami nupi da so anam yamna kali adum thenga phaw ima halaktri phong ngai khini haidana phammaga adum ngai tuna lei akhoi so sidi kamaina tawni haidana sungwa khalama tawrokpada isena soingonde ibungo ima se amuktang kauthoga una handaba yararoi masigi nupi se mawonga mani haidana isena ima se yena kharomdagi tholaga thaba masaluba sahallaga hojiki laiba nupi eduga una halami nupi eduna so ima se hekobaga mamituna yamna khani yengi aduga ima de ise karai salurino ngasaidagi aidi ise bungairamini isegi yamna kanagadaba wa matamge lakpani hairei ima so isam chamna kaidobo yaurage kari wanuni nangna tamge lai sibo hangami maduda nupiduna sumna kumai mamang lerta anoba hongakpa imung khara isena bot khombada yaudaba khara yaura male anoba hongiba imung aduna isebo mukta lahanbiu haidana aingonda hairakpani hojiki miyoi sing adudi ichena changbu sanguragadi iseda soidana bote dum pirani adugi pawdu tamge lakpani ise tuaina so kwa ma chamina se haidana lerakpani sigisi isega iga chamina se haidana kwado imada pizage tawrami maduda khoi sedi mamit mana yamna singi aduni ichena prap thoaga ngaikho kwado imada pizaru khino akhoi ima se handak masa yamna sona narure maduda doctor na kwa sarunu hai aduna nene kwado nene khaktang adum saro adumaina ichena kwado imada pizage tawrambadu namdana imada piza haude maduda laiba nupi dusu iseda mukhana yengami
ꯑꯗꯨꯒ ꯏꯃꯥꯗ ꯆꯠꯂꯒꯦ ꯅꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯚꯣꯠ ꯃꯌꯥꯗꯗꯤ ꯇꯧꯍꯟꯒꯅꯨ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯐꯤꯡ ꯑꯗꯨꯝ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯐꯝꯃꯝꯕ ꯃꯣꯔꯥꯗꯨꯒꯤ ꯃꯈꯥꯗ ꯆꯦꯡ ꯈꯔꯒ ꯃꯩꯇꯥꯟ ꯈꯔꯒ ꯄꯣꯂꯤꯊꯤꯟ ꯆꯦꯈꯥꯎ ꯑꯃꯗ ꯃꯣꯔꯥꯗꯨꯒꯤ ꯃꯈꯥꯗ ꯀꯨꯞꯄꯒ ꯊꯅꯝꯈꯤ ꯃꯗꯨ ꯎꯕꯗ ꯏꯆꯦꯒ ꯑꯩꯒꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯍꯦꯛꯇ ꯐꯣꯡꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯁꯤꯡꯅꯔꯦ ꯈꯟꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯗꯣ ꯈꯟꯅꯔꯨꯒꯦ ꯇꯧꯕꯗ ꯕꯕꯥꯅ ꯈꯥꯝꯖꯤꯜꯂꯝꯃꯤ ꯉꯥꯏꯈꯣ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯤ ꯈꯟꯅꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯁꯤ ꯉꯥꯛꯇꯅꯤ ꯚꯣꯠ ꯂꯦꯞꯄ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯈꯟꯅꯔꯨꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯗ ꯃꯥꯅ ꯄꯥꯎ ꯖꯥꯠ ꯁꯟꯗꯣꯔꯛꯇꯣꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯏꯆꯦꯒ ꯑꯩꯒ ꯈꯥꯝꯖꯤꯟꯕꯤꯔꯝꯃꯤ ꯏꯃꯥꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯔꯪ ꯃꯔꯪ ꯆꯠꯄ ꯍꯧꯔꯛꯈꯤ ꯆꯥꯛ ꯆꯥꯕ ꯐꯥꯎꯗ ꯑꯗꯨꯝ ꯆꯥꯛꯈꯣꯝ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯌꯥꯗꯗꯤ ꯍꯨꯛꯇꯕꯤ ꯑꯗꯨꯝ ꯎꯪꯉꯒ ꯂꯩ 이마기 몽 무더우들이 이시에디 얌나 까빠미 그이농기노 이마부 볼레 팔루리시보 이마기 시기 피범세 따는 보이라가디 그이더버기 볼레 팔루리노 하이드나 이세나 바바다 깝깝두나 하이제 바바나수 이세다 숨나 하이 이베 막가리수 칼로노 따우크레디 따우크레 허직티 탱나바 따바니 허직부 나마세 볼레 뿌라니 하이드나 허직 와와 라우루라가 허직 ꯑꯩꯈꯣꯏꯕꯨ ꯃꯨꯛ ꯇꯣꯛꯑꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤꯔꯣ ꯑꯗꯣ ꯏꯄꯥꯗꯤ ꯄꯥꯝꯗꯦ ꯇꯧꯅꯤ ꯌꯥꯎꯅ ꯇꯧꯈ꯭ꯔꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯏꯄꯥꯗꯤ ꯃꯥꯏ ꯄꯥꯛꯀꯦꯔꯥ ꯄꯥꯛꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯇꯧꯔꯤꯕ ꯊꯕꯛ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯁꯟꯕ ꯄꯥꯝꯃꯤ ꯂꯨꯔꯤꯕ ꯑꯃꯅ ꯏꯃꯥꯁꯦ ꯕꯣꯠꯁꯦ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯏꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯅꯁꯨ ꯏꯃꯥꯁꯤ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯇꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯦ ꯍꯥꯏꯗꯅ ꯂꯩꯔꯛ ꯁꯣꯔꯣꯛ ꯑꯁꯤꯗ ꯋꯥ ꯂꯥꯎꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯁꯤꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯐꯥꯒꯤꯗꯒꯤ ꯏꯃꯥꯒꯤ ꯃꯁꯥꯁꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯇꯅ ꯆꯥꯛ ꯆꯥꯕ ꯊꯛꯄ ꯐꯥꯎ ꯑꯃꯠꯇ ꯉꯝꯃꯛꯈꯤꯗꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯃꯨꯁꯨꯛ ꯃꯨꯁꯜꯂꯛꯑꯒ ꯏꯃꯥꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯈꯤꯗꯦ ꯃꯗꯨꯗꯒꯤ ꯏꯆꯦꯅ ꯏꯃꯥꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯃꯌꯨꯝꯗ ꯏꯃꯥꯁꯦ ꯄꯨꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯏꯃꯥꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯌꯦꯡꯕꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯃꯥꯁꯦ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎ ꯌꯧꯈ꯭ꯔꯦ ꯃꯤꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯀꯌꯥꯅ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯆꯥꯅꯕꯗ ꯐꯅꯌꯥꯝ ꯁꯦꯝꯖꯟꯕꯤꯈ꯭ꯔꯦ ꯅꯃꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯇꯣꯛꯑꯒ ꯅꯃꯥꯗ ꯅꯝꯐꯨꯗ ꯄꯤꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯍꯧꯖꯤꯛꯄꯨ ꯅꯃꯥꯁꯦ ꯕꯣꯠ ꯂꯦꯞꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯏꯆꯦꯅꯁꯨ ꯀꯞꯇꯨꯅ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯣꯠꯁꯦ ꯂꯦꯞꯍꯜꯂꯒꯨꯝꯁꯤ ꯂꯦꯞꯀꯦ ꯈꯜꯂꯝꯃꯒꯁꯨ ꯍꯧꯖꯤꯛ ꯕꯣꯠꯁꯦ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯏꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯁꯤ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯏꯆꯦꯗꯤ ꯀꯞꯄꯝꯃꯤ ꯃꯥꯏꯕꯤꯗꯨꯅꯁꯨ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯣꯔ ꯂꯩꯔꯤ ꯑꯩꯈꯣꯏ ꯉꯝꯅꯕ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯂꯝꯗ ꯄꯨꯔꯒ ꯏꯆꯦꯅ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯃꯥꯒꯤ ꯃꯁꯥꯗꯨꯕꯨ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯤ ꯕꯣꯠꯁꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯁꯦ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯣꯔ ꯐꯨꯡꯀꯠꯂꯛꯄꯗꯒꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ ꯃꯁꯤꯗ ꯕꯕꯥꯒ ꯑꯩꯈꯣꯏꯁꯨ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯕꯗ ꯄꯟꯗꯣꯝ ꯂꯣꯡꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯆꯩ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯃꯈꯥꯗ ꯄꯣꯞ ꯇꯥꯔꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ ꯑꯩꯁꯨ ꯏꯃꯥ ꯂꯩꯈꯤꯗꯕꯗꯨꯗꯒꯤ ꯉꯥꯎꯁꯟꯅꯗꯨꯅ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯃꯥꯗꯨ ꯆꯠꯆꯈ꯭ꯔꯒꯁꯨ ꯅꯪꯒꯤ ꯇꯨꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯪꯅ ꯌꯨꯝ ꯉꯥꯛꯇꯣꯔꯤꯅꯤꯅ ꯅꯪ ꯐꯖꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯨ ꯅꯪꯅ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯅ ꯉꯥꯛ ꯁꯦꯟꯗꯣꯔꯤ ꯂꯩꯀꯥꯏꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯀꯃꯥꯏꯅ ꯅꯣꯏꯒꯤ ꯏꯃꯥꯁꯦ ꯚꯣꯠ ꯂꯦꯞꯍꯜꯂꯨꯔꯤꯅꯣ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯗꯤ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯒꯤ ꯃꯑꯣꯡꯗꯨꯃꯛꯅꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯆꯦꯠ ꯀꯥꯏꯕ ꯍꯦꯜꯂꯛꯑꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯍꯜꯂꯣ ꯚꯥꯏ ꯄꯨꯡ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯃꯣꯏꯅꯁꯨ ꯑꯩꯁꯦ ꯃꯇꯦꯛ ꯑꯃ ꯊꯤꯟꯕꯤꯔꯝꯃꯒ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯆꯪꯉꯛꯏ ꯑꯩꯅ ꯌꯨꯝꯗ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯇꯧꯅ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯩꯁꯨ ꯃꯗꯨ ꯊꯦꯡꯅꯔꯨꯗꯨꯅ ꯉꯥꯏꯍꯥꯛꯇꯨꯗ ꯈꯨꯗꯛꯇ ꯋꯥꯟꯊꯔꯝꯃꯤ
ꯕꯕꯥꯒ ꯏꯆꯦꯒꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯩꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯕꯥꯏ ꯀꯧꯔꯒ ꯈꯨꯗꯛꯇ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯍꯧꯖꯤꯛꯐꯥꯎ ꯁꯣꯔꯥ ꯁꯣꯟꯈ꯭ꯔꯐꯥꯎ ꯅꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯀꯅꯥꯒꯨꯝꯕ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯑꯃꯅ ꯍꯧꯖꯤꯛꯐꯥꯎ ꯐꯥꯟꯖꯟ ꯄꯨꯁꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯅ ꯄꯦꯟꯗꯗꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯄ ꯍꯧꯔꯛꯑꯕꯅꯤ꯫ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯑꯃꯕꯨ ꯊꯦꯡꯅꯕ ꯍꯥꯏꯔꯤꯁꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯀꯔꯝꯕꯅ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯅꯈꯣꯏꯁꯨ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯅꯪꯗꯨꯅ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯏꯆꯦꯅ ꯀꯁꯥꯔꯗꯒꯤ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯏꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯐꯥꯖꯤꯜꯂꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯪꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯤ ꯑꯃꯠꯇꯕꯨ ꯑꯣꯏꯔꯝꯗꯦ, ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯄꯨꯂꯞꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯟꯅꯗꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯐꯖꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯁꯥꯔꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯄꯤꯕꯗꯒꯤ ꯏꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯊꯣꯛꯑꯝꯕꯗꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯦ꯫